ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯊꯣꯏꯕꯤ, ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯀꯔꯤ ꯄꯥꯎꯕꯨ ꯂꯩꯔꯕꯅꯣ ꯈꯪꯗꯦ, ꯂꯩꯁꯥ ꯄꯨꯡꯀꯛ ꯐꯥꯔꯛꯄꯤ ꯁꯅꯥꯔꯩ ꯀꯧꯕꯤ ꯅꯨꯆꯥꯗꯣ ꯈꯣꯡꯂꯩ ꯌꯥꯡꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯃꯇꯥꯔꯣꯏ ꯁꯅꯥꯂꯩꯃꯒꯤ ꯃꯅꯥꯛꯇ ꯁꯣꯔꯗꯨ ꯆꯥꯅꯤꯡ ꯆꯃꯥꯡ ꯁꯝꯅꯗꯦ ꯇꯍꯥꯅ ꯍꯥꯏꯔꯛꯏ ꯁꯅꯥꯔꯩꯅ꯫ ꯂꯩꯃ, ꯄꯥꯎ ꯑꯃ ꯂꯩꯔꯦ꯫ ꯀꯔꯤ ꯄꯥꯎꯅꯣ ꯁꯅꯥ? ꯅꯪꯅ ꯑꯗꯨꯛ ꯂꯥꯡꯇꯛꯅꯔꯤꯗꯤ? ꯍꯣꯔꯦꯟ ꯁꯟꯙ꯭ꯌꯥ ꯌꯧꯗ꯭ꯔꯤꯉꯩ ꯅꯪꯕꯨ ꯌꯦꯡꯕ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯄꯥꯎ ꯆꯦꯜꯂꯛꯏ꯫ ꯀꯅꯥꯅꯣ ꯑꯩꯕꯨ ꯌꯦꯡꯒꯗꯧꯔꯤꯕ? ꯅꯤꯡꯊꯦꯝ ꯄꯣꯛꯄꯤꯅꯤꯗꯅ꯫ ꯅꯤꯡꯊꯦꯝ ꯄꯣꯛꯄꯤꯅ ꯁꯅꯥꯂꯩꯃꯕꯨ ꯃꯃꯧ ꯑꯣꯏꯕ ꯄꯥꯝꯖꯕꯁꯤꯗꯤ ꯀꯔꯤꯒ ꯆꯥꯡꯗꯝꯅꯔꯨꯅꯤ? ꯄꯣꯠꯁꯛ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯗꯨꯅꯤ꯫ ꯁꯅꯥꯔꯩ, ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯑꯩꯕꯨ ꯌꯦꯡꯕ ꯂꯥꯛꯀꯅꯤ ꯍꯥꯏꯔꯤꯕꯗꯤ? ꯍꯩꯃ, ꯑꯩꯅ ꯍꯥꯏꯔꯤꯁꯤ ꯅꯪꯕꯨ ꯇꯥꯗꯕ꯭ꯔꯣ? ꯀꯔꯤꯒꯤ ꯑꯣꯏꯅꯤ ꯍꯥꯏꯒꯦ? ꯃꯃꯧ ꯑꯣꯏꯖꯒꯦ ꯍꯥꯏꯗꯅ ꯅꯤꯕ ꯂꯥꯛꯇꯧꯔꯤꯕꯅꯤ꯫ ꯑꯁ, ꯑꯩꯗꯤ ꯇꯟꯈ꯭ꯔꯦꯗ꯫ ꯇꯜꯂꯨꯅꯨ ꯏꯕꯦꯝꯃ, ꯂꯩꯃ ꯃꯤꯡꯊꯣꯜ ꯊꯥꯗꯣꯛꯂꯒ ꯁꯤꯖꯐꯝ ꯀꯥꯗꯧꯔꯕꯅꯤ ꯅꯪꯗꯤ꯫ ꯄꯥꯝꯖꯗꯦꯗ ꯑꯩ꯫ ꯏꯁ, ꯑꯣꯏꯗ ꯋꯥ ꯉꯥꯡꯂꯅꯨ꯫ ꯅꯪ ꯅꯠꯇ꯭ꯔꯣ ꯅꯤꯡꯊꯦꯝꯕꯨ ꯃꯁꯛ ꯐꯖꯩ ꯍꯥꯏꯅ ꯁꯣꯟꯈꯤꯕꯗꯣ? ꯑꯗꯨꯗꯤ ꯐꯖꯩ ꯈꯛ ꯍꯥꯏꯕꯅꯤꯗꯅ, ꯄꯥꯝꯃꯤ ꯅꯨꯡꯁꯤꯗꯤ ꯍꯥꯏꯗꯦ꯫ ꯍꯣ, ꯈꯪꯖꯔꯦ, ꯂꯣꯏꯅ ꯈꯪꯖꯩ ꯏꯕꯦꯝꯃ, ꯅꯅꯥꯏ ꯂꯣꯏꯅ ꯈꯪꯕꯖꯥꯠꯅꯤ꯫ ꯑꯗꯨꯕꯨ ꯁꯅꯥ, ꯃꯈꯣꯏꯅ ꯇꯁꯦꯡꯅ ꯂꯥꯛꯂꯅꯤ ꯍꯥꯏꯕ꯭ꯔꯣ? ꯅꯤꯡꯊꯦꯝ ꯄꯣꯛꯄꯤ ꯁꯤꯖꯗꯤ ꯋꯥ ꯑꯅꯤꯔꯛ ꯉꯥꯡꯗꯕꯅꯤ꯫ ꯃꯥꯅ ꯍꯥꯏꯔꯕꯅꯤꯅ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯊꯥꯖꯩ꯫ ꯏꯃꯥ ꯁꯤꯖꯅ ꯂꯥꯛꯄꯗ ꯅꯤꯡꯊꯦꯝꯗꯤ ꯌꯥꯎꯔꯛꯀꯗ꯭ꯔꯥ? ꯃꯗꯨꯗꯤ ꯑꯩꯅ ꯍꯥꯏꯕ ꯉꯝꯗꯦ꯫ ꯅꯤꯡꯊꯦꯝꯗꯤ ꯌꯨꯝꯗ ꯄꯥꯛꯅ ꯂꯩꯇꯕꯅꯤ, ꯃꯥꯗꯤ ꯂꯝ ꯀꯣꯏꯕ ꯃꯤꯅꯤ꯫ ꯍꯌꯦꯡ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯗꯁꯨ ꯂꯝꯀꯣꯏ ꯈꯣꯡꯆꯠ ꯆꯠꯂꯒ ꯑꯗꯨꯝ ꯂꯩꯈ꯭ꯔꯗꯤ ꯀꯝꯗꯧꯕ? ꯂꯨꯍꯣꯡꯂꯕꯗꯤ ꯅꯈꯣꯏꯅꯤꯒꯤ ꯅꯨꯡꯁꯤ ꯈꯣꯡꯆꯠ ꯇꯥꯔꯦꯗꯅ꯫ ꯁꯅꯥ, ꯑꯩꯕꯨ ꯀꯔꯤ ꯁꯦꯠ ꯆꯥꯔꯒ ꯂꯩꯒꯅꯤ? ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯒ ꯑꯣꯟꯊꯣꯛꯅ ꯏꯀꯥꯏꯖꯔꯦꯗ꯫ ꯍꯦꯔꯥ, ꯀꯩꯁꯨ ꯈꯜꯂꯨꯅꯨ꯫ ꯏꯃꯥ ꯁꯤꯖꯅ ꯅꯤꯡꯊꯧꯒꯤ ꯃꯆꯜ ꯑꯣꯏꯔꯕꯁꯨ ꯑꯩꯒꯤ ꯏꯇꯥ ꯂꯩꯃꯁꯨ ꯈꯨꯜ ꯑꯁꯤꯒꯤ ꯃꯍꯩ ꯍꯩꯕꯤꯅꯤ, ꯅꯪꯁꯨ ꯑꯇꯥꯡꯕꯤꯅꯤ꯫ ꯁꯅꯥꯔꯩ, ꯅꯣꯡꯃ ꯂꯝꯄꯥꯛꯇ ꯑꯍꯥꯟꯕ ꯑꯣꯏꯅ ꯎꯈꯤꯕꯗꯨꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯎꯈꯤꯗ꯭ꯔꯤ꯫ ꯁꯛꯇꯕꯨ ꯍꯣꯡꯂꯕ ꯖꯥꯠꯂꯥ? ꯍꯣꯡꯂꯕꯁꯨ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯐꯖꯔꯝꯗꯣꯏꯅꯤ, ꯅꯪꯗꯤ ꯂꯥꯏꯕꯛ ꯐꯕꯤꯅꯤ꯫ ꯅꯤꯡꯊꯦꯝꯆꯥꯒꯤ ꯁꯤꯖ ꯑꯣꯏꯗꯧꯔꯕꯅꯤ꯫ ꯈꯪꯗꯦ ꯁꯅꯥ, ꯅꯪꯅ ꯄꯪꯍꯥꯗꯃꯛ ꯍꯔꯥꯎꯏ, ꯑꯩꯅ ꯂꯩꯐꯝ ꯈꯪꯗ꯭ꯔꯦ꯫ ꯍꯩꯃ, ꯁꯤꯕꯨ ꯑꯋꯥꯕ ꯄꯥꯎꯔꯣ? ꯁꯤꯗꯤ ꯅꯨꯡꯉꯥꯏꯕ ꯄꯥꯎꯅꯤ ꯏꯕꯦꯝꯃ, ꯀꯔꯤꯝꯇ ꯃꯊꯥ ꯁꯥꯔꯨꯅꯨ꯫ ꯅꯤꯡꯊꯦꯝꯗꯣ ꯌꯥꯎꯔꯛꯇ꯭ꯔꯕꯗꯤ ꯐꯈ꯭ꯔꯅꯤꯗ꯫ ꯈꯨꯜꯒꯤ ꯂꯩꯁꯥꯁꯤꯡꯅꯗꯤ ꯅꯤꯡꯊꯦꯝꯕꯨ ꯌꯦꯡꯍꯧꯅꯕ ꯍꯣꯠꯅꯔꯤ, ꯑꯗꯨꯒ ꯅꯪꯅ ꯌꯥꯎꯔꯛꯇꯅꯕ ꯍꯣꯠꯅꯕ꯫ ꯅꯁꯥꯗ ꯊꯣꯛꯂꯒ ꯈꯪꯗꯧꯅꯤ꯫ ꯑꯩ ꯍꯧꯖꯤꯛꯇꯒꯤ ꯏꯀꯥꯏꯕ ꯍꯧꯔꯕꯅꯤ ꯁꯅꯥ꯫ ꯐꯔꯦ, ꯑꯩ ꯆꯠꯂꯒꯦ, ꯍꯣꯔꯦꯟ ꯑꯃꯨꯛ ꯂꯥꯛꯂꯒꯦ꯫ ꯀꯩꯅꯣ, ꯉꯥꯏꯍꯥꯛ ꯂꯩꯈꯣꯗꯅ꯫ ꯂꯥꯛꯇꯣꯏꯁꯦ ꯑꯆꯝꯕ ꯃꯤ ꯅꯠꯇꯤꯌꯦ, ꯅꯤꯡꯊꯦꯝꯅꯦ, ꯅꯤꯡꯊꯦꯝ꯫ ꯑꯩꯁꯨ ꯃꯀꯦ ꯁꯦꯝꯂꯨꯒꯦ꯫ ꯀꯦꯔꯒ ꯂꯥꯛꯀꯦ ꯏꯕꯦꯝꯃ, ꯇꯥꯖꯣꯞ ꯇꯥꯖꯣꯞ ꯂꯩꯕ ꯌꯥꯕ ꯅꯠꯇꯦ, ꯈꯤꯇꯗ ꯃꯥꯏ ꯈꯨꯈꯤꯅꯤ꯫ ꯅꯪꯒꯤ ꯅꯃꯥꯟꯅꯕꯤ ꯑꯊꯤꯕꯤꯗꯣ ꯍꯥꯏꯅꯈ꯭ꯔꯕꯗꯤ ꯀꯝꯗꯧꯅꯤ? ꯅꯃꯥꯏ ꯈꯨꯗꯣꯏ ꯅꯠꯇ꯭ꯔꯣ? ꯂꯩꯍꯧꯔꯣ ꯂꯩꯍꯧꯔꯣ, ꯆꯠꯂꯦ ꯑꯩ꯫ ꯑꯉꯥꯎꯕꯤ ꯁꯅꯥꯔꯩꯗꯨ ꯄꯪꯍꯥꯗ ꯍꯦꯛ ꯍꯔꯥꯎꯏ꯫ ꯃꯥ ꯌꯦꯡꯕ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯤ ꯃꯉꯥꯏꯔꯤ, ꯃꯥꯅ ꯑꯗꯨꯝ ꯍꯦꯟꯅ ꯂꯥꯏ ꯌꯥꯎꯁꯤꯜꯂꯤ꯫ ꯃꯀꯦ ꯁꯦꯝꯂꯨꯗꯣꯏꯅꯤ ꯍꯥꯏꯔꯝꯂꯒ ꯁꯅꯥꯔꯩꯗꯨ ꯊꯨꯅ ꯌꯥꯡꯅ ꯑꯃꯨꯛ ꯆꯠꯈꯤꯔꯝꯃꯤ꯫ ꯄꯥꯎ ꯑꯁꯤꯕꯨ ꯇꯥꯔꯗꯨꯅ ꯁꯅꯥꯂꯩꯃꯒꯤ ꯑꯄꯣꯛꯄꯤ ꯀꯨꯃꯨꯗꯤꯅꯤꯁꯨ ꯃꯁꯥꯒꯤ ꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯅꯪꯕꯨ ꯄꯥꯎ ꯐꯪꯂꯕ꯭ꯔꯥ ꯂꯩꯃ? ꯇꯥꯔꯦ ꯏꯃꯥ꯫ ꯏꯁ, ꯐꯤꯕꯝꯁꯤꯗ ꯀꯝꯗꯧꯅꯤ ꯇꯧꯔꯤꯁꯤꯗꯤ? ꯏꯃꯥꯅ ꯈꯔ ꯍꯥꯏꯗꯣꯛꯄꯤꯌꯨꯕ, ꯀꯣꯟꯅ ꯂꯥꯛꯑꯣꯅ ꯍꯥꯏꯈꯣ꯫ ꯏꯁꯥꯒ ꯋꯥꯔꯤ ꯁꯥꯟꯅꯕꯁꯨ ꯅꯠꯇꯦ, ꯄꯥꯎꯊꯥꯡ ꯑꯣꯏꯅ ꯂꯥꯛꯄꯅꯤ, ꯁꯤꯗꯕꯨ ꯀꯔꯝꯅ ꯍꯥꯏꯗꯣꯛꯂꯨꯅꯤ? ꯏꯃꯥ ꯁꯤꯖꯗꯣ ꯉꯥꯎꯔꯕ ꯖꯥꯠꯂꯥ? ꯀꯩꯁꯨ ꯂꯩꯇꯕꯤ ꯑꯩꯕꯨ ꯃꯍꯥꯛꯅ ꯌꯦꯡꯕ ꯂꯥꯛꯀꯗꯧꯔꯤꯕ? ꯍꯩ, ꯁꯤꯖꯁꯤ ꯑꯔꯥꯏꯕꯤ ꯅꯨꯄꯤ ꯅꯠꯇꯦ, ꯂꯧꯁꯤꯡ ꯂꯩꯕꯤꯅꯤ, ꯃꯍꯩ ꯋꯥꯠꯇꯕꯤꯅꯤ꯫ ꯃꯥꯅ ꯅꯪꯕꯨ ꯑꯇꯝꯅꯅ ꯃꯃꯧ ꯑꯣꯏꯒꯦ ꯈꯟꯕꯗꯤ ꯃꯔꯝ ꯑꯃ ꯁꯣꯏꯗꯅ ꯂꯩꯒꯅꯤ ꯈꯜꯂꯤ ꯏꯃꯥꯅ꯫ ꯏꯃꯥ, ꯑꯩꯗꯤ ꯂꯥꯏꯕꯛ ꯊꯤꯕꯤꯅꯤ, ꯑꯩꯒꯤ ꯂꯧꯈꯠꯐꯝ ꯁꯔꯨꯛ ꯂꯩꯇꯦ꯫ ꯑꯩꯒꯤ ꯃꯍꯩꯁꯤꯒꯤꯗꯃꯛ ꯈꯟꯗꯨꯅ ꯑꯩꯕꯨ ꯃꯃꯧ ꯑꯣꯏꯒꯦ ꯍꯥꯏꯔꯕꯗꯤ ꯑꯩ ꯌꯥꯕ ꯉꯝꯂꯣꯏ ꯏꯃꯥ꯫ ꯅꯃꯥ ꯁꯤꯖꯁꯨ ꯑꯗꯨꯛ ꯍꯥꯛꯅ ꯄꯨꯛꯆꯦꯜ ꯄꯤꯛꯄꯤꯗꯤ ꯅꯠꯇꯦꯗ꯫ ꯃꯍꯥꯛꯇꯤ ꯂꯥꯏꯔ ꯏꯅꯥꯛ ꯈꯨꯟꯕ ꯍꯥꯏꯕ ꯑꯃ ꯂꯩꯇꯕꯅꯤ꯫ ꯅꯪꯅꯁꯨ ꯍꯦꯟꯅ ꯈꯪꯂꯤꯗꯨꯅꯤ, ꯁꯤꯖ ꯍꯥꯏꯈ꯭ꯔꯗꯤ ꯂꯣꯏꯔꯕꯅꯤ꯫ ꯏꯃꯥ, ꯅꯤꯡꯊꯦꯝꯅ ꯑꯩꯕꯨ ꯄꯥꯝꯕꯤꯒꯗ꯭ꯔꯥ? ꯏꯃꯥ ꯁꯤꯖꯒꯤ ꯑꯄꯥꯝꯕ ꯈꯛꯅ ꯂꯨꯍꯣꯡꯕꯁꯨ ꯑꯩ ꯄꯥꯝꯗꯦ, ꯍꯣꯡꯁꯨ ꯍꯣꯡꯂꯣꯏ꯫ ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯏꯃꯥ ꯋꯥ ꯍꯥꯏꯒꯦ, ꯅꯪꯕꯨ ꯌꯦꯡꯕ ꯂꯥꯛꯀꯗꯧꯔꯤꯕꯁꯦ ꯑꯆꯝꯕ ꯃꯤ ꯑꯃꯠꯇ ꯅꯠꯇꯦ, ꯋꯥꯉꯥꯡ ꯍꯩꯅ ꯉꯥꯡꯉꯨꯀꯣ ꯏꯕꯦꯝꯃ꯫ ꯏꯃꯥ, ꯃꯁꯤꯗꯤ ꯑꯔꯨꯕ ꯇꯥꯟꯐꯝꯅꯤ꯫ ꯏꯁꯥꯒꯤ ꯑꯅꯤꯡꯕ ꯄꯥꯝꯕ ꯍꯥꯏꯅꯕꯒꯤ ꯍꯛ ꯑꯩꯈꯣꯏꯗ ꯆꯥꯎꯅ ꯂꯩꯌꯦ ꯏꯃꯥ꯫ ꯑꯗꯨꯕꯨꯅꯦ ꯂꯩꯃ, ꯅꯍꯥꯛꯁꯦ ꯅꯃꯥ ꯂꯨꯈ꯭ꯔꯥꯕꯤ ꯑꯩꯅ ꯌꯣꯛꯄꯅꯤ, ꯑꯗꯨꯅꯅꯦ
ꯑꯆꯧꯕ ꯃꯈꯣꯏꯒ ꯃꯥꯟꯅꯕ ꯌꯥꯗꯦꯀꯣ ꯂꯩꯃ. ꯏꯃꯥ ꯊꯣꯏꯅ ꯋꯥꯕꯤꯔꯨꯅꯨ. ꯅꯆꯥꯅ ꯊꯣꯛꯄ ꯑꯃ ꯑꯗꯨꯝ ꯇꯧꯖꯒꯦ. ꯑꯗꯣ ꯅꯪꯕꯨ ꯀꯔꯤ ꯁꯦꯠ ꯆꯥꯔꯒ ꯂꯩꯒꯅꯤ? ꯑꯗꯨꯝꯅ ꯂꯩꯊꯣꯛꯄꯗꯤ ꯌꯥꯔꯣꯏ. ꯌꯨꯝꯗ ꯁꯨꯝ ꯂꯩꯖꯕꯅꯤ. ꯆꯠꯊꯣꯛꯀꯗꯕ ꯅꯠꯇꯤꯌꯦ. ꯌꯥꯅꯤ ꯏꯃꯥ. ꯑꯩ ꯐꯅꯕ ꯇꯧꯔꯒꯦ. ꯐꯔꯦ, ꯃꯇꯝꯁꯤ ꯈꯪꯍꯧꯔꯣꯏ. ꯏꯃꯥꯅꯦ ꯑꯆꯥ ꯑꯊꯛ ꯈꯔ ꯁꯤꯜ ꯂꯥꯡꯅꯕ ꯍꯣꯠꯅꯈꯤ. ꯃꯃꯥ ꯀꯨꯃꯨꯗꯤꯅꯤ ꯊꯣꯛꯈ꯭ꯔꯦ. ꯂꯩꯃꯗꯣ ꯋꯥꯈꯜ ꯌꯥꯝꯅ ꯈꯜꯂꯤ. ꯊꯃꯣꯏꯗ ꯑꯁꯨꯝꯅ ꯁꯣꯜꯂꯤ. ꯏꯃꯥ ꯂꯩꯃꯅ ꯃꯃꯧ ꯑꯣꯏꯖꯔꯒꯦ ꯍꯥꯏꯔꯛꯄꯗ ꯑꯩꯅ ꯀꯔꯤ ꯈꯨꯝꯒꯅꯤ? ꯀꯔꯤꯅꯣ ꯑꯩꯅ ꯍꯥꯏꯒꯗꯕ? ꯑꯩꯅ ꯁꯨꯝ ꯇꯨꯃꯤꯟ ꯂꯩꯔꯕꯗꯤ, ꯑꯩꯒꯤ ꯏꯃꯥ ꯑꯉꯧꯕꯤꯅ ꯍꯣꯏ ꯍꯥꯏꯗꯨꯅ ꯈꯨꯝꯈ꯭ꯔꯕꯗꯤ ꯑꯩꯗꯤ ꯃꯥꯡꯖꯔꯦꯗꯅ. ꯅꯤꯡꯊꯦꯝ ꯀꯅꯥꯅꯣ ꯍꯥꯏꯕ ꯑꯩ ꯈꯪꯗꯦ. ꯃꯁꯛꯇꯨ ꯈꯛꯅꯤ ꯑꯩꯅ ꯈꯖꯤꯛ ꯎꯍꯧꯕ. ꯃꯗꯨꯁꯨ ꯀꯨꯏꯔꯦ, ꯆꯍꯤ 4 ꯁꯨꯔꯛꯂꯕꯅꯤ. ꯍꯣꯏ, ꯃꯍꯥꯛ ꯃꯁꯛꯇꯤ ꯌꯥꯝꯅ ꯐꯖꯩ. ꯂꯩꯁꯥꯁꯤꯡꯒꯤ ꯃꯤꯇꯥꯅꯐꯝ ꯑꯣꯏꯅꯔꯤꯕꯅꯤ. ꯑꯗꯨꯕꯨ ꯑꯩꯗꯤ ꯌꯥꯎꯗꯦ. ꯑꯩꯗꯤ ꯃꯤꯇꯥꯔꯨꯗꯦ. ꯑꯩꯗꯤ ꯉꯥꯎꯖꯈꯤꯕ ꯈꯛꯇꯅꯤ. ꯑꯩꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯃꯉꯣꯟꯗ ꯎꯍꯟꯕ ꯌꯥꯕ ꯅꯠꯇꯦꯗꯣ. ꯑꯩꯕꯨ ꯈꯤꯇꯗ ꯅꯣꯛꯅꯈꯤꯅꯤ. ꯀꯩꯁꯨ ꯂꯩꯇꯅ ꯈꯟꯈꯤꯅꯤ. ꯑꯩꯒꯤ ꯃꯃꯜ ꯃꯥꯡꯈꯤꯅꯤ. ꯑꯩ ꯊꯧꯅꯥ ꯂꯩꯇꯕ ꯌꯥꯗꯦ. ꯏꯃꯥ ꯁꯤꯖꯒꯤ ꯋꯥꯐꯝ ꯃꯊꯛ ꯀꯥꯗꯨꯅ ꯑꯩꯁꯨ ꯋꯥꯍꯩ ꯈꯔꯗꯤ ꯊꯝꯗꯕ ꯌꯥꯗꯦ. ꯑꯩꯁꯨ ꯑꯩꯅꯤꯗꯅ, ꯈꯨꯜ ꯑꯁꯤꯗ ꯄꯣꯛꯆꯕꯤ, ꯈꯨꯜ ꯑꯁꯤꯗ ꯆꯥꯎꯖꯕꯤ, ꯀꯨꯃꯨꯒꯤ ꯅꯥꯏꯇꯣꯝ ꯁꯥꯠꯆꯕꯤ ꯁꯅꯥ ꯂꯩꯃꯅꯤ ꯑꯩꯍꯥꯛꯁꯦ. ꯀꯨꯃꯨ ꯑꯃꯗꯤ ꯂꯩꯃ, ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯌꯥꯝꯅ ꯂꯥꯡꯇꯛꯅꯩ. ꯃꯁꯥꯗꯨ ꯂꯩꯇꯥꯐꯝ ꯈꯪꯅꯗꯦ. ꯃꯃꯥ ꯀꯨꯃꯨꯗꯒꯤ ꯁꯔꯨꯛ 100 ꯍꯦꯟꯅ ꯂꯩꯃꯅ ꯑꯃꯨꯛ ꯆꯔꯥꯡꯅꯔꯤꯕꯅꯤ. ꯂꯩꯃꯒꯤ ꯄꯨꯟꯁꯤꯗ ꯑꯍꯥꯟꯕꯅꯤ ꯃꯍꯥꯛꯄꯨ ꯌꯦꯡꯕ ꯂꯥꯛꯀꯦ ꯍꯥꯏꯔꯛꯄ. ꯑꯇꯣꯞꯄ ꯀꯌꯥ ꯑꯃꯅꯁꯨ ꯍꯥꯏꯔꯛꯏ, ꯍꯥꯏꯔꯛꯇꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦ. ꯑꯗꯨꯕꯨ ꯑꯇꯣꯞꯄ ꯏꯃꯨꯡꯁꯤꯡꯗꯤ ꯃꯍꯥꯛꯅ ꯍꯥꯏꯗꯣꯛꯄ ꯉꯝꯃꯤ. ꯃꯈꯣꯏꯒ ꯊꯥꯛ ꯃꯥꯟꯅꯕ ꯏꯃꯨꯡ ꯑꯣꯏꯕ ꯃꯈꯩꯗꯤ ꯃꯍꯥꯛꯅ ꯂꯥꯏꯅ ꯍꯥꯏꯗꯣꯛꯄ ꯉꯝꯃꯤ. ꯂꯩꯃꯗꯤ ꯃꯑꯣꯡ ꯑꯃꯅꯤ. ꯅꯨꯄꯥꯒꯤ ꯃꯤꯍꯨꯜ ꯈꯔꯁꯨ ꯆꯦꯜꯂꯤ. ꯑꯀꯤ ꯑꯈꯪ ꯂꯩꯒꯟꯗꯕꯤ ꯅꯨꯄꯤ ꯑꯃꯅꯤ. ꯃꯁꯛ ꯃꯇꯧ ꯍꯦꯛ ꯌꯦꯡꯂꯨꯔꯒꯗꯤ ꯎꯕꯃꯛꯇꯗ ꯌꯥꯝꯅ ꯂꯦꯝꯖꯕꯤ, ꯏꯪ ꯇꯞꯆꯕꯤ ꯑꯃ ꯑꯣꯏꯅ ꯎꯒꯅꯤ. ꯑꯗꯨꯕꯨ ꯊꯧꯅꯥꯗꯤ ꯑꯉꯛꯄꯅꯤ. ꯈꯨꯜ ꯑꯁꯤꯗ ꯂꯩꯃꯒꯨꯝꯅ ꯊꯧꯅꯥ ꯐꯕꯤ, ꯂꯩꯃꯒꯨꯝꯅ ꯃꯍꯩ ꯍꯩꯖꯕꯤ ꯀꯅꯥ ꯑꯃꯠꯇ ꯂꯩꯔꯝꯗꯦ. ꯃꯃꯤꯠꯇ ꯂꯥꯏꯔꯤꯛ ꯃꯌꯦꯛ ꯈꯔ ꯎꯖꯔꯕꯅꯤꯅ, ꯃꯍꯩ ꯈꯔ ꯍꯩꯔꯕꯅꯤꯅ ꯆꯠꯅ ꯂꯣꯟꯆꯠ ꯌꯥꯝꯅ ꯈꯪꯏ. ꯃꯀꯣꯛꯁꯨ ꯌꯥꯝꯅ ꯂꯤꯡꯂꯝꯃꯤ. ꯁꯤꯡꯕꯗꯁꯨ ꯑꯔꯣꯏꯕꯤꯅꯤ. ꯅꯨꯄꯤ ꯅꯠꯇ꯭ꯔꯒ ꯅꯨꯄꯥ ꯀꯅꯥ ꯑꯃꯅ ꯍꯦꯟꯖꯤꯟꯕ ꯉꯝꯕ ꯅꯠꯇꯦ. ꯈꯨꯜꯒꯤ ꯂꯝꯄꯥꯛꯇ ꯅꯣꯡꯃ ꯃꯨꯛꯅꯥ ꯑꯃ ꯁꯥꯟꯅꯈꯤ. ꯁꯥꯟꯅꯔꯤꯕ ꯁꯥꯟꯅꯔꯣꯏ ꯑꯅꯤꯗꯨ ꯂꯦꯡ ꯆꯥꯟꯅꯗꯦ. ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯕ ꯑꯃ ꯌꯥꯎꯏ. ꯃꯁꯤ ꯑꯣꯏꯊꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯅ ꯈꯨꯜꯒꯤ ꯅꯤꯡꯊꯧꯗ ꯋꯥꯀꯠꯄ ꯉꯝꯂꯤꯕꯤ ꯅꯨꯄꯤ ꯑꯃꯅꯤ. ꯑꯗꯨꯁꯨ ꯌꯥꯝꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ. ꯃꯇꯝ ꯑꯗꯨꯗ ꯂꯩꯃ ꯆꯍꯤ 18ꯗ ꯉꯥꯏꯔꯤꯕꯅꯤ. ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯃꯃꯥ ꯁꯤꯖꯒꯤ ꯋꯥꯈꯜꯗ ꯃꯆꯤꯟ ꯇꯣꯡꯕꯤ ꯂꯩꯃꯕꯨ ꯃꯃꯧ ꯑꯣꯏꯅꯤꯡꯕꯒꯤ ꯏꯊꯤꯜ ꯑꯃ ꯐꯥꯎꯗꯨꯅ ꯂꯥꯛꯈ꯭ꯔꯕꯅꯤ. ꯃꯇꯝꯗꯤ ꯈꯪꯍꯧꯕ ꯅꯠꯇꯦ. ꯖꯔ ꯖꯔ ꯍꯦꯛꯇ ꯆꯠꯈꯤ. ꯍꯥꯏꯔꯛꯄ ꯃꯇꯨꯡ ꯏꯟꯅ ꯁꯟꯙ꯭ꯌꯥ ꯃꯇꯝ ꯌꯧꯗ꯭ꯔꯤꯉꯩ ꯁꯤꯖꯗꯨ ꯂꯥꯛꯂꯝꯃꯤ, ꯃꯅꯥꯏ ꯈꯔꯒ ꯂꯣꯏꯅꯅ. ꯑꯁꯥꯟꯕ ꯃꯅꯥꯏꯁꯤꯡꯗꯨ ꯂꯩꯍꯧꯔꯤ. ꯁꯤꯖꯗꯨ ꯆꯪꯂꯛꯏ. ꯃꯥꯡꯒꯣꯜ ꯑꯁꯤꯗ ꯐꯝꯂꯔꯦ. ꯀꯨꯃꯨꯁꯨ ꯂꯦꯞꯇꯨꯅ ꯂꯩꯔꯤ. ꯁꯤꯖꯅ ꯇꯞꯅ ꯍꯥꯏꯔꯛꯏ, ꯀꯨꯃꯨ ꯅꯨꯡꯉꯥꯏꯔꯤꯕ ꯅꯠꯇ꯭ꯔꯣ? ꯍꯣꯏ ꯏꯆꯦꯝꯁꯤ, ꯅꯨꯡꯉꯥꯏꯖꯔꯤ ꯍꯥꯏꯕ ꯇꯥꯔꯦ. ꯀꯨꯃꯨ, ꯏꯊꯟꯇ ꯂꯥꯛꯏ, ꯋꯥꯔꯧꯕꯤꯅꯨ. ꯅꯍꯥꯛꯀꯤ ꯌꯋꯥ ꯑꯃ ꯇꯥꯔꯕ ꯃꯇꯨꯡ ꯑꯩꯍꯥꯛ ꯑꯃꯨꯛ ꯁꯣꯏꯗꯅ ꯂꯥꯛꯈꯤꯒꯅꯤ. ꯀꯔꯤꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦꯗ ꯏꯆꯦꯝꯁꯤ. ꯂꯥꯛꯄꯤꯔꯤꯕ ꯑꯁꯤꯅ ꯑꯄꯦꯟꯕꯅꯤ. ꯂꯩꯃꯗꯤ ꯂꯩꯈꯤꯕ꯭ꯔꯥ? ꯍꯣꯏ, ꯂꯩꯈꯤꯕꯅꯤ. ꯀꯨꯃꯨ, ꯑꯩ ꯁꯦꯡꯅ ꯑꯗꯨꯝ ꯍꯥꯏꯖꯔꯒꯦ. ꯍꯣꯏ, ꯇꯥꯛꯄꯤꯌꯨ ꯏꯆꯦꯝꯁꯤ. ꯅꯪꯒꯤ ꯅꯆꯥ ꯂꯩꯃꯁꯤ ꯊꯧꯅꯥ ꯂꯩ, ꯃꯤ ꯀꯤꯗꯦ, ꯃꯇꯤꯛ ꯃꯌꯥꯏ ꯂꯩ. ꯃꯍꯥꯛꯄꯨ ꯑꯩꯒꯤ ꯏꯃꯧ ꯑꯣꯏꯅ ꯂꯧꯁꯤꯟꯕ ꯄꯥꯝꯃꯤ. ꯑꯌꯥꯕ ꯄꯤꯕꯤꯒꯗ꯭ꯔꯥ ꯀꯨꯃꯨ? ꯏꯆꯦꯝꯁꯤ, ꯇꯥꯛꯄꯤꯔꯤꯕ ꯋꯥꯐꯝꯁꯤ ꯑꯩꯈꯣꯏꯒꯤꯗꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯐꯔꯤꯕꯅꯤ. ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯁꯤꯒ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯃꯥꯡꯗ ꯀꯝꯗꯧꯅ? ꯀꯨꯃꯨ, ꯅꯣꯏꯅꯁꯨ ꯍꯦꯟꯅ ꯈꯪꯂꯝꯕ ꯌꯥꯏ. ꯑꯩꯗꯤ ꯈꯦꯟꯅꯕ ꯊꯝꯗꯦ. ꯃꯤꯑꯣꯏꯕ ꯃꯁꯦꯜ ꯉꯥꯛꯇꯅꯤ. ꯃꯁꯤꯗ ꯈꯦꯟꯅꯕꯕꯨ ꯂꯩꯕ꯭ꯔꯅꯤ ꯀꯨꯃꯨ? ꯍꯣꯏ, ꯏꯆꯦꯝꯁꯤꯒꯤ ꯊꯃꯣꯏꯗꯤ ꯅꯅꯥꯎꯁꯨ ꯌꯥꯝꯅ ꯃꯨꯟꯅ ꯈꯪꯖꯩꯗ. ꯑꯗꯨꯗ ꯏꯆꯥꯅꯨꯄꯤꯒꯤꯁꯨ ꯑꯄꯥꯝ ꯄꯥꯝꯗ. ꯆꯨꯝꯃꯤ ꯀꯨꯃꯨ, ꯃꯗꯨꯅꯤ ꯃꯔꯨ ꯑꯣꯏꯔꯤꯕꯗꯤ. ꯍꯪꯐꯝ ꯊꯣꯛꯏ. ꯉꯝꯂꯦ ꯍꯥꯏꯗꯨꯅ ꯑꯩꯁꯨ ꯈꯨꯗꯣꯡꯆꯥꯕꯗꯤ ꯂꯧꯔꯣꯏꯗ. ꯃꯇꯝ ꯌꯥꯝꯅ ꯄꯤꯈꯤꯅꯤ. 9 ꯊꯣꯛꯅ ꯈꯟꯊꯈꯣ. ꯀꯨꯃꯨꯗꯨ ꯈꯨꯝꯗꯦ. ꯃꯍꯥꯛ ꯀꯔꯤ ꯍꯥꯏꯒꯅꯤ ꯈꯪꯖꯗꯦ. ꯃꯇꯤꯛ ꯃꯌꯥꯏ ꯀꯟꯕꯤ ꯁꯤꯖꯅ ꯃꯃꯥꯡꯗ ꯐꯝꯖꯤꯟꯗꯨꯅ ꯂꯩꯔꯕꯅꯤꯅ ꯀꯨꯃꯨꯗꯨ ꯄꯥꯈꯠꯄ ꯑꯃꯁꯨ ꯂꯩꯅꯔꯤꯕꯅꯤ. ꯁꯤꯖ ꯍꯥꯏꯔꯤꯕꯤ ꯅꯨꯄꯤ ꯑꯁꯤ ꯈꯨꯜ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯣꯏꯔꯤꯕ ꯅꯤꯡꯊꯧ ꯂꯥꯛꯄꯒꯤ ꯑꯃꯠꯇ ꯌꯥꯎꯖꯕꯤ ꯃꯆꯟꯏꯕꯦꯝꯃ ꯁꯤꯖꯅꯤ. ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯇꯝꯊꯤꯕ ꯀꯩ ꯑꯃꯒ ꯂꯝꯕꯥ ꯄꯥꯈ꯭ꯔꯕꯤ ꯁꯤꯖꯅꯤ. ꯁꯤꯖꯒꯤ ꯊꯧꯅꯥꯗꯤ ꯉꯁꯤꯐꯥꯎ ꯁꯣꯟꯅꯗꯨꯅ ꯂꯩꯔꯤꯕꯅꯤ. ꯀꯨꯃꯨꯅ ꯇꯨꯃꯤꯟ ꯂꯩꯁꯤꯟꯈꯤꯕꯁꯤꯗ ꯁꯤꯖꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯀꯨꯃꯨ, ꯂꯩꯃꯗꯣ ꯑꯃꯨꯛꯇ ꯀꯧꯕꯤꯔꯛꯎ. ꯃꯍꯥꯛ ꯎꯅꯒꯦꯗꯅ. ꯐꯅꯤ ꯏꯆꯦꯝꯁꯤ.
ꯀꯨꯃꯨꯅ ꯂꯩꯃꯕꯨ ꯀꯧꯊꯣꯛꯂꯤ꯫ ꯊꯣꯛꯇꯕ ꯌꯥꯗꯦ ꯈꯜꯂꯗꯨꯅ ꯃꯁꯥꯗꯨ ꯏꯇꯟ ꯇꯟꯅ ꯂꯩꯃꯁꯨ ꯂꯦꯡꯊꯣꯔꯛꯏ꯫ ꯁꯅꯥ ꯂꯩꯃꯒꯤ ꯐꯖꯕ ꯑꯁꯤꯕꯨ ꯎꯕꯗ ꯁꯤꯖꯗꯤ ꯄꯨꯡꯉꯥꯎ ꯍꯦꯛ ꯉꯥꯎꯈꯤꯔꯝꯃꯤ꯫ ꯃꯣꯃꯣ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ ꯁꯤꯖ, ꯏꯃꯧꯗꯤ ꯍꯦꯟꯅ ꯐꯖꯊꯣꯛꯂꯦꯗꯅ꯫ ꯏꯃꯧ ꯀꯥꯏꯅ ꯍꯥꯏꯖꯤꯜꯂꯛꯄꯁꯤꯗ ꯂꯩꯃꯗꯨ ꯃꯃꯥꯏ ꯉꯥꯡꯁꯤꯜꯂꯤ, ꯍꯦꯟꯅ ꯈꯧꯇꯛ ꯆꯥꯔꯛꯏ꯫ ꯏꯔꯥꯡ ꯑꯃ ꯁꯥꯒꯠꯇꯨꯅ ꯁꯤꯖꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯏ, ꯅꯪꯕꯨ ꯀꯔꯤ ꯈꯜꯂꯤꯒꯦ ꯂꯩꯃ? ꯏꯐꯣꯡ ꯐꯣꯡꯅ ꯍꯪꯖꯤꯜꯂꯛꯄꯁꯤꯗ ꯀꯔꯤ ꯈꯨꯝꯒꯅꯤ ꯍꯥꯏꯕ ꯈꯪꯖꯗ ꯂꯩꯃꯗꯨ ꯇꯨꯃꯤꯟ ꯂꯩꯁꯤꯟꯈ꯭ꯔꯦ꯫ ꯑꯀꯣꯏꯕ ꯍꯥꯏꯕꯗꯨ ꯂꯩꯖꯗ ꯁꯤꯖꯗꯤ ꯑꯗꯨꯝ ꯉꯥꯡꯂꯤ, ꯀꯩꯗꯧꯔꯦ ꯇꯨꯃꯤꯟ ꯂꯩꯔꯗꯤ? ꯏꯃꯥꯁꯤ ꯀꯔꯝꯕ ꯃꯇꯥꯡꯒꯤ ꯑꯣꯏꯔꯕꯅꯣ? ꯀꯩꯒꯤ ꯄꯥꯈꯠꯂꯤꯅꯣ? ꯐꯖꯅ ꯍꯥꯏꯔꯧꯁꯤ꯫ ꯏꯃꯥꯁꯤ ꯑꯩ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ? ꯍꯦꯔꯥ ꯊꯧꯅꯥ ꯑꯗꯨꯛ ꯂꯩꯔꯒꯕꯣ? ꯏꯃꯥꯁꯤ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩꯗꯤ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯖꯗꯦ꯫ ꯑꯩꯗꯤ ꯄꯨ ꯄꯥꯡꯁꯨ ꯁꯨꯖꯗ꯭ꯔꯦ꯫ ꯏꯃꯥꯒ ꯑꯩꯒꯗ ꯌꯨꯝ ꯑꯁꯤꯗ ꯂꯩꯖꯕꯅꯤ꯫ ꯃꯇꯧ ꯀꯔꯝꯅ ꯏꯃꯥꯁꯤ ꯍꯣꯏꯒ ꯁꯪꯒ ꯇꯧꯒꯅꯤ? ꯂꯩꯀꯥꯏ ꯃꯌꯥꯝꯅ ꯅꯣꯛꯅꯈꯤꯅꯤ ꯏꯃꯥꯁꯤ꯫ ꯀꯔꯤꯒꯤꯅꯣ ꯅꯁꯥꯅ ꯅꯁꯥꯕꯨ ꯑꯗꯨꯛ ꯇꯣꯟꯊꯔꯤꯕ? ꯅꯈꯣꯏꯒ ꯁꯪꯒ ꯑꯣꯏꯕ ꯐꯪꯖꯕꯗꯤ ꯅꯃꯥ ꯁꯤꯖꯩꯒꯤ ꯅꯨꯡꯉꯥꯏꯕꯅꯤ꯫ ꯏꯃꯥꯁꯤ ꯋꯥꯐꯝ ꯑꯁꯤ ꯅꯤꯡꯊꯦꯝꯗꯤ ꯈꯪꯂꯕ꯭ꯔꯥ? ꯏꯃꯥꯅ ꯄꯥꯎ ꯄꯤꯈ꯭ꯔꯦ, ꯃꯁꯥ ꯌꯧꯔꯝꯂꯅꯤ꯫ ꯅꯤꯡꯊꯦꯝꯒꯤ ꯊꯃꯣꯏ ꯍꯥꯟꯅ ꯃꯁꯛ ꯈꯪꯕꯤꯈꯣ ꯏꯃꯥꯁꯤ, ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯁꯨ ꯏꯀꯥꯏꯕ ꯅꯪꯂꯛꯄ ꯌꯥꯏ꯫ ꯅꯤꯡꯊꯦꯝꯕꯨꯗꯤ ꯃꯃꯥ ꯑꯩꯅ ꯍꯥꯏꯕꯗ ꯃꯍꯥꯛꯁꯨ ꯁꯣꯏꯗꯅ ꯌꯥꯒꯅꯤ ꯈꯜꯂꯤ꯫ ꯏꯃꯥꯁꯤ ꯀꯔꯤꯒꯨꯝꯕ ꯅꯤꯡꯊꯦꯝꯅ ꯑꯌꯥꯕ ꯄꯤꯔꯛꯂꯕ, ꯅꯤꯡꯊꯦꯝꯅ ꯌꯨꯝꯗ ꯊꯨꯡꯂꯕ ꯀꯥꯟ ꯑꯩꯒꯤ ꯏꯃꯥꯡꯗ ꯂꯦꯞꯍꯟꯕꯤꯌꯨ꯫ ꯃꯤꯀꯨꯞ ꯈꯔꯗꯪ ꯑꯣꯏꯔꯕꯁꯨ ꯋꯥꯔꯤ ꯁꯥꯕꯒꯤ ꯃꯇꯝ ꯄꯤꯕꯤꯌꯨ꯫ ꯅꯨꯃꯤꯠꯇꯨꯗ ꯑꯩꯒꯤ ꯄꯥꯎꯈꯨꯝꯁꯨ ꯄꯤꯖꯒꯦ ꯏꯃꯥꯁꯤ꯫ ꯃꯗꯨꯅ ꯂꯣꯏꯔꯕ꯭ꯔꯥ ꯂꯩꯃ? ꯃꯗꯨ ꯈꯛꯇꯔꯥ? ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯩꯒ ꯂꯩꯃꯤꯟꯅꯒꯗꯕ ꯃꯍꯥꯛꯅꯤ꯫ ꯃꯍꯥꯛꯀꯤ ꯌꯋꯥ ꯃꯇꯨꯡ ꯏꯟꯅ ꯑꯩꯍꯥꯛꯁꯨ ꯄꯥꯎꯈꯨꯝ ꯁꯦꯝꯒꯅꯤ꯫ ꯑꯩꯁꯨ ꯈꯪꯏ ꯅꯍꯥꯛ ꯑꯔꯥꯏꯕ ꯅꯨꯄꯤꯗꯤ ꯅꯠꯇꯦ꯫ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯍꯥꯏꯔꯛꯀꯅꯤ ꯍꯥꯏꯕ ꯅꯃꯥ ꯁꯤꯖ ꯑꯩꯍꯥꯛꯅꯁꯨ ꯈꯪꯂꯕꯅꯤ꯫ ꯐꯩ, ꯏꯃꯧꯒꯤ ꯑꯄꯥꯝꯕꯗꯨꯃꯛ ꯑꯩꯅ ꯁꯣꯏꯗꯅ ꯄꯥꯡꯊꯣꯛꯀꯅꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡ ꯑꯩꯅ ꯑꯩꯒꯤ ꯏꯆꯥ ꯅꯤꯡꯊꯦꯝꯕꯨ ꯑꯩꯒꯤ ꯃꯤꯠꯃꯥꯡꯗ ꯁꯣꯏꯗꯅ ꯂꯦꯞꯍꯟꯒꯅꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯂꯩꯕꯥꯛ ꯄꯨꯡꯖꯥꯎ ꯊꯤꯟꯗꯨꯅ ꯅꯈꯣꯏ ꯑꯅꯤꯕꯨ ꯆꯥꯎꯅ ꯂꯨꯍꯣꯡꯂꯒꯅꯤ꯫ ꯑꯩꯒꯤ ꯃꯪꯂꯥꯟꯁꯨ ꯃꯪꯐꯥꯎꯅꯔꯒꯅꯤ꯫ ꯑꯁꯨꯝꯅ ꯊꯥꯖꯕ ꯑꯃ ꯄꯤꯔꯝꯂꯕ ꯃꯇꯨꯡ ꯃꯃꯥ ꯁꯤꯖꯗꯨ ꯍꯟꯈꯤꯔꯝꯃꯤ꯫ ꯅꯤꯡꯊꯦꯝꯒ ꯇꯁꯦꯡꯅ ꯂꯨꯍꯣꯡꯂꯗ꯭ꯔꯥ ꯈꯟꯅ ꯂꯩꯃꯗꯨ ꯄꯨꯛꯅꯤꯡ ꯂꯥꯡꯇꯛꯅꯩ, ꯇꯨꯝꯕ ꯆꯥꯕ ꯈꯪꯂꯝꯗꯦ꯫ ꯃꯍꯥꯛꯁꯨ ꯋꯥꯐꯝ ꯑꯃꯗꯤ ꯍꯥꯏꯗꯣꯛꯈ꯭ꯔꯦ, ꯀꯔꯤꯒꯨꯝꯕ ꯅꯤꯡꯊꯦꯝꯅ ꯃꯥꯒꯤ ꯃꯤꯠꯃꯥꯡꯗ ꯂꯦꯞꯇꯨꯅ ꯃꯥꯕꯨ ꯅꯨꯡꯁꯤ ꯍꯥꯏꯔꯛꯂꯕꯗꯤ ꯂꯩꯃꯒꯤ ꯆꯦꯟꯐꯝꯁꯨ ꯂꯩꯔꯣꯏꯗꯧꯔꯤ꯫ ꯅꯤꯡꯊꯦꯝ ꯀꯣꯟꯒꯤ ꯅꯤꯡꯊꯦꯝꯆꯥ ꯐꯖꯕꯗꯨ ꯃꯥꯒꯤ ꯃꯥꯡꯗ ꯂꯦꯞꯂꯛꯇ꯭ꯔꯕꯗꯤ ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯅꯤꯗ ꯈꯟ ꯂꯩꯃꯗꯨ ꯃꯤꯄꯥꯏꯖꯔꯤ꯫ ꯅꯤꯡꯊꯦꯝꯕꯨ ꯄꯥꯝꯗꯕꯗꯤ ꯅꯠꯇꯦ, ꯍꯤꯡꯂꯤꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯅꯤꯁꯤꯒꯤ ꯑꯔꯨꯝ ꯑꯌꯥꯡꯆꯥꯡ ꯑꯣꯜꯂꯨꯕꯗ ꯏꯀꯥꯏꯕ ꯐꯥꯎꯖꯕ ꯃꯔꯝꯅ ꯂꯩꯃꯗꯨ ꯃꯥꯏ ꯂꯩꯔꯒ ꯆꯦꯟꯅꯕ ꯍꯣꯠꯅꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯃꯔꯣꯝꯗꯅ ꯈꯨꯟꯖꯥ ꯑꯁꯤꯒꯤ ꯂꯩꯁꯥꯕꯤꯁꯤꯡꯅ ꯂꯩꯃꯒꯤ ꯄꯨꯟꯁꯤꯕꯨ ꯀꯜꯂꯛꯄ ꯑꯃꯗꯤ ꯈꯝꯕꯟꯕ ꯀꯌా ꯐꯥꯎꯅꯔꯤ꯫ ꯃꯃꯥ ꯁꯤꯖꯅ ꯂꯥꯛꯇꯨꯅ ꯂꯩꯃꯕꯨ ꯃꯃꯧ ꯑꯣꯏꯖꯔꯒꯦ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯂꯩꯁꯥ ꯀꯌꯥꯗꯤ ꯊꯃꯣꯏ ꯀꯥꯏꯅꯔꯕꯅꯤ꯫ ꯂꯩꯁꯥ ꯈꯛꯇ ꯅꯠꯇꯦꯗꯣ, ꯂꯩꯃꯕꯨ ꯄꯥꯝꯖꯕ ꯅꯨꯡꯁꯤꯖꯕ ꯈꯨꯜꯒꯤ ꯄꯥꯈꯪ ꯀꯌꯥ ꯑꯃꯁꯨ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯔꯤ꯫ ꯂꯩꯃ ꯃꯍꯥꯛꯇꯤ ꯑꯍꯦꯟꯕ ꯄꯥꯝꯕꯤꯅꯤ, ꯑꯍꯦꯟꯕ ꯊꯤꯕꯤꯅꯤ ꯍꯥꯏꯅ ꯁꯟꯗꯣꯛꯄꯤꯕꯁꯨ ꯀꯌꯥ ꯑꯃꯅꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯍꯧꯈ꯭ꯔꯦ꯫ ꯇꯞꯅ ꯇꯞꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯊꯥꯕꯨꯝ ꯑꯃ ꯐꯥꯔꯛꯂꯤ꯫ ꯅꯤꯡꯊꯦꯝꯁꯨ ꯑꯗꯨꯝ ꯂꯥꯛꯈꯤꯗ꯭ꯔꯦ꯫ ꯃꯃꯥ ꯁꯤꯖꯅꯁꯨ ꯍꯣꯏꯃꯥꯏ ꯀꯔꯤꯃꯠꯇ ꯍꯥꯏꯔꯛꯄ ꯂꯩꯈꯤꯗꯦ꯫ ꯑꯃ ꯑꯃꯒꯤ ꯋꯥ ꯅꯠꯇꯅ ꯅꯤꯡꯊꯦꯝꯅ ꯃꯥꯕꯨ ꯄꯥꯝꯕꯤꯗ꯭ꯔ ꯃꯥꯜꯂꯦ ꯈꯜꯂꯨꯕꯗ ꯂꯩꯃꯗꯨ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯏ꯫ ꯃꯊꯟꯇ ꯍꯦꯟꯅ ꯈꯟꯖꯤꯟꯗꯨꯅ ꯏꯀꯥꯏꯕ ꯂꯤꯁꯤꯡꯁꯨ ꯐꯥꯎꯔꯝꯃꯤ꯫ ꯑꯗꯨꯛ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯤꯉꯩ ꯃꯇꯥ ꯁꯅꯥꯔꯩ ꯂꯥꯛꯇꯨꯅ ꯈꯗꯥꯡ ꯑꯃꯨꯛ ꯅꯣꯝꯂꯔꯦ꯫ ꯂꯩꯃ, ꯀꯔꯤꯁꯨ ꯈꯜꯂꯨꯔꯅꯨ꯫ ꯅꯤꯡꯊꯦꯝꯅ ꯅꯪꯕꯨ ꯃꯁꯛ ꯈꯪꯕꯁꯨ ꯅꯠꯇꯦ, ꯀꯔꯤꯝꯇ ꯏꯀꯥꯏꯐꯝ ꯊꯣꯛꯇꯦꯗ꯫ ꯑꯩꯅ ꯏꯀꯥꯏꯔꯤꯕꯗꯤ ꯅꯤꯡꯊꯦꯝ ꯃꯥꯒꯤ ꯃꯥꯡꯗ ꯅꯠꯇꯦ, ꯏꯃꯥ ꯁꯤꯖꯗ ꯏꯀꯥꯏꯕꯅꯤ꯫ ꯏꯃꯥ ꯁꯤꯖ ꯃꯥꯁꯨ ꯑꯉꯛꯄꯅꯤ, ꯍꯣꯏ ꯃꯥꯏ ꯀꯔꯤꯝꯇ ꯍꯦꯛ ꯍꯥꯏꯔꯛꯇꯦ ꯋꯥꯅꯤ꯫ ꯑꯩ ꯈꯣꯏꯗꯧ ꯌꯥꯝ ꯁꯧꯒꯠꯂꯦꯕ꯫ ꯅꯤꯡꯊꯦꯝꯅ ꯌꯥꯗ꯭ꯔꯗꯤ ꯏꯃꯥ ꯁꯤꯖꯒꯤ ꯀꯔꯤ ꯎꯄꯥꯏ ꯂꯩ? ꯃꯗꯨ ꯑꯣꯏꯔꯕꯁꯨ ꯃꯍꯥꯛꯀꯤꯗꯤ ꯃꯆꯥꯅꯤ꯫ ꯅꯤꯡꯊꯦꯝꯗꯣ ꯏꯃꯥ ꯁꯤꯖꯅ ꯍꯥꯏꯕ ꯋꯥ ꯌꯥꯝꯅ ꯏꯜꯂꯤ ꯍꯥꯏꯅ ꯇꯥꯏ꯫ ꯁꯅꯥꯔꯩ, ꯑꯩ ꯀꯔꯤꯁꯨ ꯈꯟꯗꯦꯗ, ꯁꯤꯅ ꯑꯗꯨꯝ ꯍꯦꯟꯅ ꯐꯔꯕꯅꯤ꯫ ꯅꯠꯇ꯭ꯔꯒ ꯅꯤꯡꯊꯦꯝꯗꯣ ꯅꯨꯄꯤ ꯑꯃ ꯂꯧꯔꯒ ꯂꯩꯈ꯭ꯔꯖꯥꯠꯂꯣ? ꯅꯤꯡꯊꯦꯝꯕꯨ ꯍꯜꯂꯛꯑꯦ ꯍꯥꯏꯕ꯭ꯔꯣ? ꯍꯜꯂꯛꯇꯦ ꯍꯥꯏꯕꯅꯤ, ꯁꯣꯏꯗ꯭ꯔꯦ꯫ ꯅꯨꯄꯤ ꯑꯃ ꯁꯣꯏꯗꯅ ꯂꯧꯔꯝꯂꯅꯤ꯫ ꯎꯃꯪ ꯋꯥꯃꯪꯗ ꯀꯣꯏꯕ ꯆꯠꯂꯒ ꯃꯥꯗꯤ ꯀꯗꯥꯏꯗꯒꯤ ꯅꯨꯄꯤ? ꯈꯪꯗꯦ ꯕꯦꯝꯃ, ꯍꯤꯡꯆꯥꯕꯤ ꯑꯃ ꯂꯧ ꯂꯩꯔꯝꯃꯗꯤ꯫ ꯑꯁ ꯁꯅꯥ, ꯅꯪ ꯁꯤꯗꯤꯕ, ꯃꯕꯦꯝꯃ ꯅꯪꯕꯨ ꯐꯪꯖꯧ ꯍꯥꯏꯕꯅꯤ, ꯌꯥꯗ꯭ꯔꯒ ꯇꯣꯛꯆꯔꯦꯗꯅ꯫ ꯐꯔꯦꯁꯤ, ꯅꯪꯕꯨ ꯊꯕꯛ ꯂꯩꯍꯧꯕ꯭ꯔꯣ? ꯂꯩꯇꯦ, ꯀꯩꯗꯧꯔꯦ?
Horendi nga phaba sasidana. Hoine yaini kuiri long khondaba. Nga yami tanasiko. Yamdaba mina kaidongna seba. Nga yamna phadrabadi uthakta karaga uhai yekpa taredana. Asum tawdana mataroi anido khwangda tunggon amamam haplaga maningi patpan tamna laklami. Nungsasu yamna sari matangdo. Patpan do yaure ahal kharasu leiramni. Ahal mayam amana hana nga pharaga leirambasida sanado mamai suktuna. As yamsidi aikoina maning khomledana. Daw yeng baiduni. Yeng masi chithanan thauba khara phangdo mali. Kana khangni Lairembi mana saladi tungola si thandoini is wakhaldi ayabini ko ita. Hoi kadang nomlingai numit taba na hankrani. Leima marang kaina pharabadi sana kaithel kaduna lemlei ngayolu siko. Leisabi oibagi isati kadai. Kaidawi haige angambu khotnababo. Ngayam na leiba mali lawi sanare. Mataroi anidu wari nungairi. Makhal kayagi wari sanaduna lemlei nga singa dubu phaminari. Madaw yaba haigadra nga masingdu sanarei mana khara helam leimana masingdu khara tarami. Pisak pikna tinarakpani arai leitamena duna saurakpani makoi ani yamna sanazai yamna nungsinazai. Kaina khidra khanbada awabani adubu ningol pokpini nongmadi kaina khini khangi. Khanbu ye khanjiluradi ningol mapuk haisi oheiba nate. Nga khara hena phabasida nokhi sanarei na hairei. Leima Kasidi nang uka ba taredana? Nupi na uka ba yadabani ko? Is, nang bu takadabi maongda. Adoiso, hausiti leisabi pharabani. Yaro, adum na walay thukpa yaro, hay nakiba wan. Nang nanya, uhay hekadabani. Astali sananang sidi. Ikay gano, miuroy bema. Sanaray giningay ni laymadu uthagta kaduna uhay hekpada tari. Panekaw na setkatuna laymadu ukarami. Aduga uhay heklami. Sanaray na uhay opli makhada phamduna uhay sarami. Matang sana laymada ngausaba kulgi pakhang amasu laklami. Layma, iro. Uthakta layribi layma ikaiba na sirami. Mamaydo ngangsilami. Mina aduk ikay na layringay aduda nupaduna mukso. Ay sukra sazage. Nupadugi mataw aduda sanaray na kumi. Kay nuta saurel, taning labadi karagi udana. Hoi khoidina laimadawna uka baizawje adudi chawranu ikai mataw uttuna laimasu kumtharakle aduga sanarai donsili sanarai halasi chawrelna laima bu khamlai laima nangbu kamdawrige nungaina leiba natro hoi ta chawrel sum leiri nangi paw yam taina handakti nuhung baidok loidro ta chawrel aikhoi salake Ningthim sa oibaduda nangna sungong siliraba. Karyam naba manba sauril ki wangang duda sanaray sauna. Nang kalakro, nang chakra baduda. Sanaray, nang tumilayo. Is, ay ba tumilayo kay naga? Matay bema sanaray na pingalakpa sida layma na kamzili. Siyari sanaray, chasilo. Ayamay na drip. Mataroy anido ping na satkre sauril do sauna lehawi. Masinda su asum na soli. Lukrabi masama na su Ahin mati sardana, matik mapadi sadana. Nungayo. Nang tunungay ragaluri. Namito haukre, matangi namitani. Jangan charaba matung kumudini mapiloy sili kay chatkani hairi. Manamasing karasu yulu gadaba maramna laymana awat apa yengli. Insang singa dubu ningti na hapiri mamagi tumuk aduda. Loisin baloy raduna kumudini toklakli. Layma, imakra tengdak payay. Pasana layramuko. Hoy ma. Nasidi sa thoklano, yumda lengdana leiramuko. Hoi. Pare, ima sa lukiki. Horendi sareng leirake. Ima isa hauna sa thoksi. Kumudini satkre, mama sakraba matung layma suwayram tasili. Apik pa yung pamdo, masana na tamna bukulay. Tabak yung kang pum na makloyraba matung, ngayak uitagi haidang laymado pamung da sanglakpani. Uitaba hek haurakpaga, konjel amatarakpani. Yamna ningthiba tamba amagi khonjel. Mi leibro, kana leibage. Khanghawdana humlakpa sahumni laymado mamit khangsing ngahak phuk haugatli. Adubu mahaki kawang malana di thoktre. Amukahan na nupaduna kaurai. Mi leibibro, kana leige. Amukta tajiba khonjel ni kanabu oirigaba khanna laymado tapna thoklai.
ꯂꯩꯃꯒꯤ ꯋꯥꯈꯜꯅ ꯁꯤꯡꯅꯔꯤꯕꯗꯨ ꯑꯆꯨꯝꯕꯅꯤ. ꯅꯤꯡꯊꯦꯝ ꯀꯣꯜꯒꯤ ꯅꯤꯡꯊꯦꯝꯆꯥ ꯃꯃꯥ ꯁꯤꯖꯒꯤ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕ ꯄꯤꯕꯥꯔꯦꯜꯗꯨ ꯑꯣꯏꯔꯝꯂꯦ. ꯂꯩꯃ ꯁ꯭ꯋꯥꯏ ꯂꯥꯎꯏ, ꯃꯁꯥꯗꯨ ꯏꯉꯛꯉꯛꯏ. ꯅꯤꯡꯊꯦꯝꯗ ꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯖꯔꯤ. ꯑꯗꯨꯛ ꯌꯥꯝꯅ ꯂꯦꯝꯖꯕ ꯃꯥꯏꯊꯣꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯆꯤꯡꯂꯦꯝꯅ ꯅꯤꯡꯊꯦꯝꯅꯁꯨ ꯍꯥꯏꯔꯛꯏ. ꯅꯍꯥꯛ ꯂꯩꯃ, ꯁꯅꯥ ꯂꯩꯃ? ꯍꯣꯏ, ꯃꯥꯅꯤ. ꯑꯩꯍꯥꯛ ꯅꯤꯡꯊꯦꯝꯅꯤ, ꯏꯃꯥ ꯁꯤꯖꯒꯤ ꯃꯆꯥꯅꯤ. ꯍꯣꯏ, ꯈꯪꯖꯩ. ꯀꯝꯗꯧꯅ ꯈꯪꯂꯤꯕ ꯅꯍꯥꯛꯇꯤ? ꯅꯣꯡꯃ ꯎꯈ꯭ꯔꯦ. ꯑꯣ, ꯑꯩꯕꯨ ꯈꯪꯕꯤꯔꯝꯕ ꯑꯩꯒꯤ ꯂꯥꯏꯕꯛ ꯐꯕꯅꯤ. ꯂꯥꯏꯔꯕꯤ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯄꯤꯕꯕꯨ ꯃꯔꯝ ꯆꯥꯎꯅ ꯂꯩ. ꯇꯁꯦꯡꯅ ꯈꯪꯕꯤꯗꯕ꯭ꯔꯥ? ꯑꯣ, ꯏꯃꯥ ꯁꯤꯖꯒꯤ ꯌꯥꯀꯥ ꯌꯦꯡꯗꯨꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯂꯤꯕ꯭ꯔꯥ? ꯍꯣꯏ, ꯑꯩ ꯏꯃꯥꯒꯤ ꯌꯥꯀꯥꯗꯤ ꯌꯥꯝꯅ ꯌꯦꯡꯖꯩ. ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯃꯤꯀꯨꯞ ꯑꯁꯤꯗꯤ ꯑꯩꯍꯥꯛ ꯏꯃꯥ ꯁꯤꯖꯒꯤ ꯑꯌꯥꯕ ꯂꯧꯔꯝꯗ꯭ꯔꯤ. ꯍꯥꯏꯕꯗꯤ ꯑꯩꯍꯥꯛ ꯉꯁꯤꯗ ꯈꯨꯜ ꯑꯁꯤꯗ ꯊꯨꯡꯂꯕꯅꯤ. ꯏꯃꯥꯒꯤ ꯃꯅꯥꯛ ꯌꯧꯔꯨꯗ꯭ꯔꯤ. ꯃꯐꯝ ꯑꯁꯤꯗ ꯍꯥꯟꯅ ꯌꯧꯖꯔꯛꯄꯅꯤ. ꯀꯝꯗꯧꯅ, ꯀꯔꯤꯒꯤꯗꯃꯛ? ꯍꯪꯗ꯭ꯔꯕꯁꯨ ꯈꯪꯂꯣꯗꯅ ꯂꯩꯃ. ꯅꯤꯡꯊꯦꯝ ꯏꯕꯨꯡꯉꯣ, ꯅꯪꯅ ꯑꯩꯕꯨ ꯉꯥꯎꯍꯜꯂꯤ. ꯑꯩ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯗ꯭ꯔꯤ. ꯑꯩꯁꯨ ꯀꯔꯝꯅ ꯍꯥꯏꯒꯅꯤ ꯈꯪꯖꯗ꯭ꯔꯤ. ꯑꯗꯨꯕꯨ ꯅꯪꯅ ꯏꯃꯥ ꯁꯤꯖꯗ ꯍꯥꯏꯔꯛꯄ ꯋꯥ, ꯅꯪꯒꯤ ꯑꯋꯥ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩ ꯅꯃꯥꯡꯗ ꯂꯦꯞꯂꯕꯅꯤ ꯂꯩꯃ. ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯕ ꯑꯁꯤꯗꯗꯤ ꯂꯩꯃꯗꯨ ꯋꯥꯈꯜ ꯇꯥꯔꯛꯂꯤ. ꯃꯍꯥꯛ ꯒ꯭ꯌꯥꯟ ꯂꯥꯛꯂꯤ. ꯀꯔꯤꯒꯤꯗꯃꯛ ꯅꯤꯡꯊꯦꯝꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕ? ꯑꯗꯨꯒ ꯆꯜꯂꯤꯕ ꯄꯥꯎꯈꯣꯡ ꯑꯁꯤꯅ ꯀꯔꯤ? ꯍꯧꯖꯤꯛꯇꯤ ꯂꯩꯃꯁꯨ ꯈꯪꯂꯤ. ꯋꯥꯈꯜ ꯃꯨꯟꯅ ꯈꯟꯊꯔꯒ ꯈꯨꯝꯂꯛꯏ ꯂꯩꯃꯁꯨ. ꯑꯩꯅ ꯂꯩꯔꯤꯕ ꯁꯪꯒꯥꯏ, ꯑꯩꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯅꯍꯥꯛꯁꯨ ꯎꯔꯕ ꯅꯠꯇ꯭ꯔꯥ? ꯍꯣꯏ, ꯎꯖꯔꯤ. ꯂꯣꯏꯅ ꯈꯪꯖꯔꯤ. ꯍꯥꯏꯌꯨ ꯅꯤꯡꯊꯦꯝ, ꯅꯍꯥꯛꯀꯤ ꯋꯥꯈꯜ ꯍꯣꯡꯂꯕ ꯅꯠꯇ꯭ꯔꯥ? ꯑꯩꯅ ꯍꯣꯡꯗꯦ ꯍꯥꯏꯔꯕꯗꯤ ꯅꯪ ꯂꯩꯗꯨꯅ ꯆꯦꯟꯈꯤꯒꯗ꯭ꯔꯥ? ꯑꯩ ꯈꯪꯗꯦ. ꯆꯦꯟꯕꯗꯤ ꯌꯥꯔꯔꯣꯏ. ꯏꯈꯧ ꯄꯣꯡꯅ ꯍꯥꯏꯈ꯭ꯔꯕꯅꯤ. ꯋꯥꯂꯣꯠꯄꯁꯨ ꯍꯩꯖꯗꯦ. ꯑꯩ ꯁꯦꯡꯅ ꯍꯥꯏꯖꯔꯒꯦ. ꯂꯨꯍꯣꯡꯕꯁꯤ ꯑꯩ ꯏꯁꯥꯅ ꯌꯥꯖꯔꯦ. ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯄꯥꯎꯈꯨꯝ ꯈꯛꯇ ꯉꯥꯏꯔꯦ ꯂꯩꯃ. ꯑꯇꯝꯅꯅ ꯍꯦꯛꯇ ꯍꯥꯏꯔꯛꯄ ꯑꯁꯤꯗ ꯂꯩꯃꯗꯨ ꯇꯧꯐꯝ ꯈꯪꯗꯦ. ꯃꯃꯥꯏ ꯂꯨꯞꯊꯗꯨꯅ ꯈꯥꯡꯂꯤ. ꯋꯥꯔꯤ ꯑꯁꯤ ꯁꯝꯖꯤꯜꯂꯛꯂꯤ ꯅꯤꯡꯊꯦꯝꯁꯨ. ꯂꯧꯅꯤꯡꯕ ꯃꯇꯝ ꯂꯧꯖꯧꯗ. ꯍꯥꯏꯗꯣꯛꯈ꯭ꯔꯕꯅꯤꯅ ꯅꯍꯥꯛ ꯆꯦꯟꯕꯗꯤ ꯌꯥꯔꯔꯣই. ꯅꯪꯒꯤ ꯄꯥꯎꯈꯨꯝ ꯇꯥꯔꯕ ꯃꯇꯨꯡ ꯏꯃꯥ ꯁꯤꯖꯕꯨ ꯑꯃꯨꯛ ꯊꯥꯔꯛꯂꯒꯦ. ꯉꯁꯤꯒꯤꯗꯤ ꯆꯠꯂꯨꯈꯤꯒꯦ ꯂꯩꯃ. ꯀꯌꯥꯗ ꯊꯧꯅꯥ ꯐꯔꯤꯕ ꯅꯨꯄꯥꯅꯣ ꯃꯤꯒꯤ ꯃꯌꯨꯝꯁꯤ ꯍꯦꯛ ꯂꯥꯛꯄꯤꯔꯒ ꯀꯌꯥꯗ ꯍꯥꯏꯉꯝ ꯇꯧꯉꯝꯂꯤꯅꯣ? ꯅꯨꯄꯥ ꯊꯣꯛꯏ ꯍꯥꯏꯗꯧꯔꯤꯕ꯭ꯔꯥ? ꯏꯀꯥꯏ ꯈꯪꯗꯦ ꯍꯥꯏꯗꯧꯔꯤꯕ꯭ꯔꯥ? ꯅꯤꯡꯊꯦꯝ ꯃꯥꯗꯤ ꯏꯐꯣꯡ ꯐꯣꯡꯅ ꯍꯥꯏꯔꯝꯂꯦꯗꯣ. ꯂꯩꯃ ꯈꯛꯇꯅꯤ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯂꯩꯍꯧꯕ. ꯅꯤꯡꯊꯦꯝꯒꯤ ꯃꯁꯛ ꯎꯔꯨꯕꯗ ꯃꯍꯥꯛꯇꯤ ꯑꯉꯥꯎꯕꯤ ꯑꯣꯟꯗꯨꯅ ꯂꯩꯍꯧꯔꯕꯅꯤ. ꯑꯁꯨꯝꯅ ꯃꯆꯥ ꯅꯤꯡꯊꯦꯝꯅ ꯑꯌꯥꯕ ꯄꯤꯔꯛꯂꯕꯅꯤꯅ ꯁꯤꯖꯗꯤ ꯄꯟꯈꯩ ꯂꯩꯇꯅ ꯍꯔꯥꯎꯔꯦ. ꯁꯅꯥ ꯂꯩꯃꯕꯨ ꯃꯃꯧ ꯑꯣꯏꯔꯅꯤ ꯈꯜꯂꯨꯕꯗ ꯃꯍꯥꯛ ꯌꯥꯝꯅ ꯄꯦꯟꯖꯔꯝꯃꯤ. ꯃꯄꯨꯔꯣꯏꯕ ꯌꯥꯎꯅ ꯑꯍꯜ ꯂꯃꯟ ꯀꯌꯥ ꯑꯃꯒ ꯃꯥꯡꯒꯣꯜ ꯀꯥꯗꯨꯅ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯂꯦꯞꯅꯕ ꯂꯥꯛꯂꯝꯃꯤ. ꯍꯥꯏꯗꯣꯛꯈꯤꯕ ꯋꯥꯅꯤ ꯈꯟꯅ ꯋꯥꯁꯛ ꯆꯦꯠꯄꯤ ꯂꯩꯃꯁꯨ ꯃꯔꯩ ꯃꯔꯥ ꯇꯧꯔꯨꯗ ꯃꯍꯥꯛꯁꯨ ꯂꯨꯍꯣꯡꯕ ꯑꯁꯤꯕꯨ ꯌꯥꯔꯝꯃꯤ. ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯑꯐꯕ ꯅꯨꯃꯤꯠ ꯑꯃ ꯂꯦꯞꯂꯝꯃꯤ. ꯂꯦꯞꯂꯤꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯅꯤꯡꯊꯦꯝ ꯑꯃꯗꯤ ꯂꯩꯃ ꯄꯨꯟꯁꯤ ꯂꯩꯄꯨꯜ ꯁꯦꯝꯕ ꯇꯥꯔꯦꯗꯣ. ꯂꯩꯀꯥꯏ ꯁꯤꯟꯕ ꯊꯨꯡꯅ ꯄꯥꯎ ꯌꯧꯅꯔꯤ. ꯃꯈꯣꯏ ꯑꯅꯤꯒꯤ ꯂꯨꯍꯣꯡꯕ ꯑꯁꯤꯗꯤ ꯑꯆꯧꯕ ꯀꯨꯝꯍꯩ ꯑꯣꯏꯒꯗꯧꯔꯤ. ꯅꯤꯡꯊꯦꯝꯆꯥ ꯃꯥꯁꯨ ꯅꯨꯄꯥ ꯂꯛꯇ ꯑꯊꯣꯏꯕꯅꯤ. ꯂꯩꯃ ꯃꯍꯥꯛꯁꯨ ꯅꯨꯄꯤ ꯂꯛꯇ ꯑꯊꯣꯏꯕꯤꯅꯤ. ꯑꯃꯅ ꯍꯦꯟꯗꯤ ꯑꯃꯅ ꯇꯥꯗꯤ ꯏꯁꯣꯔꯅ ꯁꯦꯝꯕ ꯄꯨꯡꯕꯥꯅꯤ. ꯅꯤꯡꯊꯦꯝꯒꯤ ꯏꯃꯨꯡ ꯑꯣꯏꯕ ꯃꯔꯝꯅ ꯈꯨꯟꯖꯥꯁꯤꯡꯒꯤ ꯃꯃꯥꯡꯗ ꯆꯣꯞꯄꯗꯤ ꯌꯥꯕ ꯅꯠꯇꯦꯗꯣ. ꯆꯪꯒꯗꯕ ꯁꯦꯜ ꯊꯨꯝ ꯄꯨꯝꯅꯃꯛ ꯁꯤꯖꯒꯤ ꯏꯃꯨꯡꯅ ꯇꯧꯔꯝꯃꯤ. ꯃꯥꯏꯀꯩ ꯑꯅꯤꯃꯛꯀꯤ ꯊꯨꯅ ꯍꯦꯛꯇ ꯂꯦꯞꯁꯤꯜꯂꯛꯄ ꯊꯧꯔꯝꯅꯤ. ꯃꯤꯀꯞ ꯑꯃ ꯇꯨꯝꯊꯔꯨꯕꯗ ꯂꯨꯍꯣꯡꯕꯒꯤ ꯅꯨꯃꯤꯠ ꯑꯗꯨ ꯑꯣꯏꯔꯝꯃꯤ. ꯉꯁꯤꯗꯤ ꯂꯩꯃꯗꯨ ꯌꯥꯝꯅ ꯐꯖꯩ. ꯂꯩꯔꯦꯝꯕꯤ ꯃꯥꯅ ꯎꯔꯕꯗꯤ ꯂꯩꯃꯒꯤ ꯃꯃꯥꯡꯗ ꯃꯍꯥꯛ ꯁꯣꯏꯗꯅ ꯏꯀꯥꯏꯒꯅꯤ. ꯁꯅꯥ ꯂꯩꯃꯒꯤ ꯐꯖꯕ ꯑꯁꯤꯗꯤ ꯑꯉꯛꯄꯅꯤ. ꯃꯥꯂꯦꯝ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯗ ꯃꯉꯣꯟꯗꯒꯤ ꯍꯦꯟꯕꯤ ꯑꯃꯃꯨꯛ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕ ꯊꯥꯖꯗꯦ. ꯀꯥꯏꯅꯔꯝꯗꯥꯏ ꯃꯤꯀꯨꯞꯅꯤ. ꯃꯄꯤꯗꯨ ꯑꯣꯔꯣꯔꯣ ꯇꯥꯅ ꯉꯁꯤꯗꯤ ꯁꯅꯥꯔꯩ ꯀꯞꯄꯤ. ꯂꯩꯃ, ꯉꯁꯤꯗꯤ ꯅꯪ ꯑꯩ ꯂꯥꯞꯅꯔꯅꯤꯀꯣ. ꯄꯨꯟꯕꯁꯨ ꯐꯪꯂꯔꯣꯏ. ꯅꯪꯒꯤ ꯄꯨꯟꯁꯤ ꯋꯥꯗꯨꯅ ꯂꯥꯛꯂꯕ ꯑꯅꯧꯕ ꯌꯨꯝ ꯑꯗꯨꯗ ꯅꯪ ꯅꯨꯡꯉꯥꯏꯅ ꯂꯩꯔꯨꯔꯣꯀꯣ ꯂꯩꯃ. ꯁꯅꯥꯔꯩ, ꯑꯩꯒꯤ ꯏꯃꯥ ꯑꯁꯣꯟꯕꯤꯁꯦ ꯅꯈꯣꯏꯅ ꯈꯔ ꯌꯦꯡꯁꯤꯟꯕꯤꯌꯨꯀꯣ. ꯂꯩꯃ, ꯅꯪ ꯑꯩꯕꯨ ꯀꯥꯎꯈꯤꯅꯨꯀꯣ. ꯅꯪꯅ ꯁꯪꯂꯕꯗꯤ ꯑꯩꯒꯤ ꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯎꯀꯣ ꯂꯩꯃ. ꯁꯅꯥ, ꯃꯁꯤ ꯑꯣꯏꯔ ꯃꯥꯜꯂꯤ ꯅꯤꯡꯉꯣꯜ ꯃꯄꯣꯛ ꯍꯥꯏꯕꯗꯣ. ꯉꯁꯤꯗꯤ ꯑꯩ ꯄꯟꯊꯧꯅ ꯊꯝꯕꯤꯔꯝꯕ ꯁꯪꯒꯥꯏ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯑꯩ ꯆꯠꯄꯗ ꯇꯥꯔ ꯃꯥꯜꯂꯤ. ꯂꯥꯏꯔꯝꯂꯦꯟꯗ ꯇꯤꯟꯈ꯭ꯔꯕ ꯃꯄꯥꯕꯨ ꯑꯃꯨꯛ ꯅꯤꯡꯁꯤꯡ ꯂꯩꯃꯗꯨ ꯀꯞꯂꯛꯂꯤ. ꯄꯥꯕ, ꯅꯆꯥ ꯆꯠꯀꯗꯧꯔꯦ. ꯅꯪ ꯂꯥꯛꯑꯣ ꯄꯥꯕ.
ꯅꯆꯥꯕꯨ ꯌꯥꯏꯐ ꯊꯧꯖꯥꯜ ꯄꯤꯕꯤꯔꯔꯣ ꯅꯪ ꯂꯥꯛꯑꯣ ꯄꯥꯕ ꯅꯆꯥꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕ꯭ꯔꯣ ꯃꯄꯥꯕꯨ ꯀꯧꯗꯨꯅ ꯃꯆꯥ ꯂꯩꯃꯅ ꯀꯞꯂꯛꯄꯁꯤꯗ ꯃꯃꯥ ꯏꯕꯦꯝꯃ ꯀꯨꯃꯨꯗꯤꯅꯤꯁꯨ ꯀꯞꯂꯛꯂꯦ ꯃꯈꯣꯏ ꯃꯄꯥ ꯌꯦꯡꯉꯣ ꯉꯁꯤꯗꯤ ꯅꯆꯥꯁꯤ ꯌꯥꯝꯅ ꯐꯖꯗ꯭ꯔꯥ ꯃꯇꯝꯒꯤ ꯈꯣꯡꯂꯩ ꯃꯇꯨꯡ ꯏꯟꯅ ꯅꯆꯥꯁꯤꯡ ꯑꯁꯤꯗꯤ ꯃꯃꯥ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯒꯗꯧꯔꯦ ꯃꯈꯣꯏ ꯃꯄꯥ ꯅꯆꯥꯅ ꯅꯪꯕꯨ ꯀꯧꯔꯤꯌꯦ ꯅꯆꯥꯅ ꯅꯪꯒꯤ ꯊꯧꯖꯥꯜꯕꯨ ꯈꯧꯔꯥꯡꯅ ꯉꯥꯏꯔꯤꯌꯦ ꯅꯨꯡꯁꯤꯗ꯭ꯔꯥ ꯅꯤꯡꯉꯣꯜ ꯃꯄꯣꯛ ꯀꯌꯥꯗ ꯇꯣꯜꯂꯤꯕꯅꯣ ꯊꯥꯕꯨꯝ 10 ꯅꯥꯎꯄꯨꯗꯨꯅ ꯆꯥꯎꯅꯕ ꯁꯦꯝꯂꯛꯂꯤꯕꯤ ꯑꯄꯣꯛꯄꯤ ꯑꯁꯤꯕꯨ ꯊꯥꯗꯣꯛꯂꯝ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯆꯔꯤꯕꯅꯤ ꯈꯨꯗꯤꯡꯃꯛ ꯀꯠꯊꯣꯛꯇꯨꯅ ꯂꯥꯛꯆꯔꯒ ꯑꯋꯥꯐꯝꯗ ꯇꯥꯈꯤꯕꯤ ꯅꯤꯡꯉꯣꯜꯁꯨ ꯀꯌꯥ ꯑꯃꯅꯤ ꯈꯟꯖꯤꯜꯂꯨꯕꯗ ꯊꯃꯣꯏ ꯁꯣꯛꯄ ꯋꯥꯔꯤꯅꯤ ꯂꯨꯍꯣꯡꯕꯗꯨ ꯃꯄꯨꯡ ꯐꯥꯅ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯅꯨꯄꯥ ꯃꯌꯨꯝꯗ ꯇꯤꯜꯂꯝꯕ ꯃꯤꯌꯥꯝ ꯑꯗꯨꯁꯨ ꯇꯞꯅ ꯇꯞꯅ ꯃꯌꯦꯡ ꯇꯥꯔꯛꯂꯤ ꯆꯥꯛ ꯏꯁꯤꯡ ꯊꯧꯔꯝ ꯂꯣꯏꯔꯗꯨꯅ ꯂꯩꯃꯁꯨ ꯃꯈꯣꯏꯒꯤ ꯀꯥꯗ ꯆꯪꯂꯛꯂꯤ ꯇꯨꯃꯤꯟ ꯐꯝꯗꯨꯅ ꯂꯩꯔꯤ ꯄꯨꯛꯅꯤꯡꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯃꯍꯥꯛ ꯃꯃꯥꯕꯨ ꯅꯤꯡꯁꯤꯡꯉꯤ ꯂꯨꯍꯣꯡꯕꯒꯤ ꯑꯍꯤꯡ ꯍꯥꯏꯗꯨꯅꯤ ꯆꯪꯂꯛꯂꯤ ꯅꯤꯡꯊꯦꯝꯁꯨ ꯇꯞꯅ ꯂꯩꯃꯗꯨ ꯃꯁꯥ ꯈꯖꯤꯛ ꯂꯦꯡꯉꯤ ꯅꯤꯡꯊꯦꯝꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯛꯏ ꯅꯨꯄꯤ ꯑꯉꯥꯡꯒ ꯐꯖꯅ ꯑꯣꯟꯁꯤꯟꯅꯕ ꯅꯨꯄꯥ ꯅꯠꯇꯕꯅꯤꯅ ꯅꯤꯡꯊꯦꯝꯁꯨ ꯈꯔꯗꯤ ꯑꯀꯣꯏꯕ ꯂꯩ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯃꯅꯤ ꯁꯥꯗꯅ ꯃꯥꯅ ꯋꯥꯔꯤ ꯍꯧꯔꯝꯃꯤ ꯂꯨꯍꯣꯡꯕꯁꯤ ꯋꯥꯕ꯭ꯔꯥ ꯈꯔ ꯋꯥꯏ ꯂꯨꯍꯣꯡꯕ ꯂꯣꯏꯕꯁꯤ ꯋꯥꯏ ꯁꯪꯉꯤꯀꯣ ꯁꯪꯉꯤ ꯉꯁꯤꯒꯤ ꯏꯟꯁꯥꯡꯗꯣ ꯍꯥꯎꯕ꯭ꯔꯣ ꯍꯣꯏ ꯍꯥꯎꯏ ꯅꯪ ꯇꯨꯝꯃꯗꯣꯏꯔꯣ ꯇꯨꯝꯃꯅꯤ ꯅꯪꯗꯤ ꯑꯩꯁꯨ ꯇꯨꯝꯃꯅꯤ ꯍꯣꯏ ꯐꯖꯅ ꯄꯣꯊꯥꯕꯤꯔꯣ ꯑꯗꯣ ꯅꯪꯁꯤ ꯌꯥꯝꯅ ꯐꯖꯩ ꯂꯩꯃ ꯅꯪꯁꯨ ꯐꯖꯩꯗ ꯅꯪꯅ ꯍꯦꯜꯂꯤꯗ ꯀꯩꯅꯣ ꯃꯥꯡꯒꯦ ꯍꯧꯖꯤꯛꯁꯨ ꯂꯝ ꯀꯣꯏꯕ ꯆꯠꯈꯤꯗ꯭ꯔꯥ ꯆꯠꯀꯅꯤ ꯂꯝ ꯀꯣꯏꯗ꯭ꯔꯕꯗꯤ ꯑꯩ ꯂꯩꯕ ꯉꯝꯂꯣꯏ ꯑꯩꯗꯤ ꯀꯅꯥꯒ ꯂꯩꯍꯧꯗꯣꯏꯕ ꯅꯪꯁꯨ ꯑꯩꯒ ꯂꯣꯏꯅꯅ ꯆꯠꯀꯅꯤ ꯑꯩ ꯇꯜꯂꯤꯗ ꯀꯔꯤꯒꯤ ꯇꯜꯂꯤꯕ ꯑꯩ ꯍꯩꯅꯔꯣꯏ ꯅꯪꯅ ꯍꯩꯅꯗ꯭ꯔꯕꯗꯤ ꯀꯩꯁꯨ ꯍꯥꯏꯔꯣꯏꯗ ꯑꯩ ꯆꯠꯀꯅꯣ ꯍꯥꯏꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯀꯨꯏꯅ ꯀꯨꯏꯅ ꯂꯩꯔꯛꯄꯗꯤ ꯌꯥꯔꯣꯏ ꯂꯩꯃꯒꯤ ꯋꯥꯐꯝꯗꯨ ꯇꯥꯕꯗ ꯅꯤꯡꯊꯦꯝꯗꯨ ꯃꯃꯣꯟ ꯅꯣꯛꯂꯛꯏ ꯑꯗꯨꯒ ꯈꯨꯝꯂꯛꯏ ꯍꯣꯏ ꯑꯩꯈꯣꯏ ꯁꯤꯖꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯑꯩ ꯂꯣꯏꯅ ꯏꯟꯗꯣꯏꯅꯤ ꯑꯁ ꯁꯤꯖ ꯑꯩ ꯑꯣꯏꯔꯁꯤꯗꯤ ꯅꯤꯡꯊꯦꯝ ꯑꯩꯒꯤ ꯁꯤꯖ ꯑꯁꯨꯝꯅ ꯂꯩꯃ ꯑꯃꯗꯤ ꯅꯤꯡꯊꯦꯝ ꯍꯥꯏꯅ ꯁꯤꯡꯅꯗꯨꯅ ꯂꯨꯍꯣꯡꯕ ꯑꯣꯏꯔꯕꯁꯨ ꯂꯨꯍꯣꯡꯕꯒꯤ ꯑꯍꯤꯡ ꯑꯁꯤꯗ ꯊꯃꯣꯏ ꯃꯁꯛ ꯈꯪꯅꯗꯨꯅ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯍꯧꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯈꯤ ꯂꯩꯃꯕꯨ ꯅꯨꯡꯁꯤꯕ ꯍꯦꯃꯟꯈꯤꯕꯅ ꯈꯨꯜ ꯂꯥꯟꯅ ꯂꯝ ꯀꯣꯏꯕ ꯆꯠꯀꯅꯤ ꯍꯥꯏꯕ ꯀꯥꯎꯈ꯭ꯔꯦ ꯅꯨꯄꯤ ꯅꯥꯛꯇ ꯎꯡꯗꯨꯅ ꯅꯤꯡꯊꯦꯝꯗꯨ ꯑꯁꯨꯝ ꯂꯩꯈꯤꯔꯝꯃꯤ ꯃꯁꯤꯅꯤ ꯂꯩꯃ ꯑꯃꯗꯤ ꯅꯤꯡꯊꯦꯝꯒꯤ ꯋꯥꯔꯤ